mayam akhangbasu phanayam yaubiramani madudi WhatsApp ki yam anei inebadgumba anuba features khara hapchilakre meta AI na kanayriba adagi imagine na kanayri sidumsu siznarga soidana khangani meta AI gi matangda haijadringai yam kanaba yam anoba topa feature amagi matangda hana ai haijarumge aigi mamangi WhatsApp ki video dasu hana haijakre madudi ekhina photo or video make singna HD quality da thage hargadi tharamdai da sigi HD thaba button stai da ekhina nammaga thai adu ekhina photo amani khak thaba gi urgadi fai photo mayam ama thaba khudingi sigi HD si sum namma thaba haibismakti yam bit leitaba thabagni ahoy document oina thakrabudi wa amoikre adu boina hajar kadoribudi anwa feature ma lae sigi feature se kino on tops lagadi atom hek thaba photo or video kudima madhanta maranai loina HD quality da loina onja khrani hanjan nambagi mathau tadre haibani smaina tus the HDC tik sign masana khol glazer misi yingbiu wow wakoi shuruisi segi feature se khoina kadai degi semakani mado karam on torkani haibadu da la ase segi dot homes da nambiro aduga settings da lakpiro aduga segi storage and media high state da lakpiu segi media upload quality is da lakpiu segi makhathang option se khanbiu aduga save to biro loire boom state adom hek thaba photo video maranai mathanta HD quality loi oijar ani suba ani ba feature imagine asngarang di crash game sanaraga phone anbam lai rehe tu masi irai laiba yamsu interesting oiba game ne madudi 1xbet sanabira loire sida tawdoisi plane si pukhai khitringi di sagi winnings phat lahu wi wane aduga sidane ekoi sana pamba amount ma hekta sanagi yai kuina ngai kai mana chawbu di heli oh yes aidi amukasu thoire thakibe amount double the thoire thurpa sales si paytm bank tagi lakthو ani sida dei top game sing su yauri under and over dice head and tail asne sing si sanraga daw yar gade dom BMW car iPhone laptops gas price makal mathel mana sing phangbi hali registration tawda gi promo code sisineraga de dom ₹130,000 amadi 150 free spins phangani link comment da hapchar mage apama sing laibak ingbiu suba ani ba feature imagine siyam thi ani ba feature ni sigi features na dom adungi wakal sagat ba adungi bhamne hek sagat kuding photo ina thronduna madu kananum da thaba yandoini se kudamuina ngasi si nangi yam luna dinaba namana ba magi birthday ni khalasi nang mongonda yam phajaba cake ki photo ma tharaga mongonda wish piba pame adui tarag de dom sida changaga sumaina hekta nambio a cake nangi apamba design atu phangdirfau arui bagi mai to kaktalaga amuk hana isilaga hanjin prom to yani design makhan thiba yani once nangi apamba design phangdagidi sigi buttons da nambio chumnai photo sikak thage hargadi sigi send buttons da nammaga adum thabiro yarani adu amuk hina fajanaba lenghanba atomna animate to pamagadi sigi animate buttons da click the view wow link itu asendati kitang hina lupama bhamna saglagi yengsi aduga thurpri yengsi angang mai khoi lechil matak da phamanse hanakso dum thore sumaina sigi features ta getomna drisa makhal mathel mayam ama bhamna dum sagat piya gani tobu napcha da budrisadi bhamna sagat piruno maduri sutok thor oi number 3 adom khoina khwai khorang na ngai riba meta AI
Simbadi season of Hiragadi, Pura Maini, Adumna Hijasing Jaragadi, Pakwan Makan Makani, Mongon the Sibi Adoshi. Sigi AIC, Masi Kadai Kadai the Sinabi Hibisi, Hijaratringa, Magi Tips, Spiratringa, Mangina, Masi season and a Baikuna, Kadai the Junakani Hibaduhana, Hijaraki. Sigi Matumuzugi Koro Koivustida, Namagatan Birakadavani, Adu Quitavokorosi, Meta AI the Pakwan Siba Horasi. Number 1. Sigi AI Stadomna, Suti Ihan Biai. Yes. Adom Satra Boiro, Employee Voiro, Adomna Suti Loning Pomatamda, Sigi AI Stada, Suti Ihan Biagani. Nangiming, Manager, Natraga Principal, Nangna Suti Low with the Numit Masing, Tang Kia Dana Kia Pongno, Adin Nangna Suti Lowi Maram, Sigumbaki Pointing Satan, Ibira Loire, Sumaina. Adidi boom, Ire Eto. Meta AI Shiznabagi, Anisubtive, Summarize, Samjalanba. Say on Google the any website amada article ama parambane. Article yam sani aduga advertise yam yawe. Madunang maru iba points in kakta paningi, madam mangan ba pamde, adu targadi asum tobio. Sig link si copy to biraga, Meta AI the paste tobio. Yes, too. Minna Kupada, Maru Iba points in Kakada, Tensil Cray, Summarize Tora Cray. Matangitive, Meta AI de Quina, Kangdaba word meaning, Arta Hangisuyai, Wahigi Arta. Aruba Wahigi Arta Suikuna, Meta the Yam Raibu Wahina, Takalapayai, Sekudamuna, what's the meaning of simulation? Yam Pajana Maritum na Tangleto. Tangi sing listani. Atom English Kang the Batargasu, Hindi Kangagadi Masi, Hindi do in a translate Ton Masuyai. Wow! Meta AI Sequina, translator Muinasu, Siznaba Yai Hivani. Just mina in Hindi the Nakakta, Ibiu. Tutu, Hindi Maigna, Hindi Waido in a Ideto. Matangiti Basti Maruina, Satra Sing the Yam Kanagani. Satra Sing, Adumna Fal Tanbungam Dava, Mathematics ki problem, Meta AI na Hot Bayarani, Hot and Bayarani. Sekudamuna, Einstein ki Farbe equation si, Pisinsi. Adum Nirpunida,